mayam pumnamakpu Nganba Khumanna taram oksuri Karigumba miyoi amana posak ama ubo matamda mahaki mit adu hana leramba sang adudigi lauthorakpa amasung madugi matungda simbalda momon tawraklabadi mahakna posak adu pami hai. Many months later. Matangi fake asina teenagers haibidi sahi tara humdoi degana sahi tara mapan fawbugi sahi tangkak asida leiriba miyoi sing asi karigumba thabak ama tawba matamda makoina thabak aduda puning changduna matam kuina lupsinduna honaba ngamde makoina tawriba thabak adu atenba matamda yamna yangna loisinba pami masigi maramdi teenagers sing asigi makoigi brain asi leiriba thabak ayamba pumnama asi yamna thuna amasung yamna yangna tamsinba khangauba amasung thabak pumnama asibu khangba ngamhaunabagi damakta develop tawrakpa brain gi tangkak adu oibinani. Historian singi matunginadi hairiba structure asi sahi lising mangaromgi mamangda saramba structure amakhakni kem tharamba aigi thawai hakchang pumla saklon lanang se